Ngasi fonkibase fongsing amasum thokiba thawdu wathokisingdagi maruoiba I pawsin khongatsarakana Manipur top channel gi makedigi mayamda share tawjagi amada maruoiba pawamo oina lakhacharakana mayamda share tawjagi ngase ayuk pung nipan ayuki pung nipan khra helakpa aduwaida minuthong Assam Riffle transit camp gi manungda leiba water reservoir gi makhong manakta Chinese grenade ama Leiramle haidi bom adu pokhai biyabagi condition da Leirambadagi khudakta bom squad laktuna bom adu sil tawshalaga thamkhre ningsing biyabadi haukiba tang tara transit camp gi santri post bom attack tawrakhiba Leirabani thawdo adu pre-park pronani haina claim tawrakrabani haina su akhanaba source mana makhatana phongdorakli ado anaubi I pawra lakpa myamda update pijarake amasu makhacha tharakpuna topa maruiba pawkhramo hui lalonba miyo ama phabaga loinana hui mapan kankre hui hatuna saba lepnaba loop kian awareness pirabs mafam khradadi senda lambi oina hui hatuna lalonbagi thabak leptana sathanari hairiba thawong simak satharamba miyo ama phabaga loinana hui mapan kanbangam khre thawdo simpal west ki manung chanba sekmai awang laikai ta thukibani hui hatuna lalolamba miyo adugi maming laikai asimak tadagi khoirakpam Baigya say humdra apok lekidraba mukta kawi miye sigi yumda lalonba hui khara phajinduna thamle haba pau tabadagi dog protection society Manipur masum sekmai police ki apun bakangbu amana ngase yuk pung 12 makhairom tabada sangsilubada hui mapan adu kan mangam khibane mafam adudagi hui hatpada sizinaba thang ani sadan sarang gas cylinder amade atai palam kharasu phagatki hairiba hui mapan adu makhom mukhut punsinduna bora khawda haptuna sarang manungda thamlam khibani hui mapan gi manungda hui ani amadi ngarang hatuna sadong yon khre haidi amasung numit kharanigi mamangdagi phajinduna thamlakpana maram oiraga hui singadu masaka hena sonthana leiramba thengnaraki thawdok thokpamdagi phangba pawda hui singadu senapati dagi singmi amana ngarang ayuk pung nipanom tabada puraktuna thamlamani loinana hui singadugi mamal oina lupa lising humpu pikre haidi hui hatuna laloliba baigya masana impact news ta phongdorakpada hui hatuna sadong yonbagi thabo asi sahi taraga manga romgi mamangdagi satharakpani senapati yauna tongan ba mafam singdagi singmi singna hui sing supply tawi adubo matakta sekmai me lekai dagi maharabam roton sahi yankai manga kauba miyo ama sel piduna nek laga hui sing hatpa madi sadong kakpagi thabo tawhanbani hairi thawdo asigi matana sekmai police na case ama lakotuna makhatana thijinba hokre nakal amaromda hui sing adubo rescue tawkibaga dog protection society Manipur gi consultant Dr. Ngangwam Sarat Nahai hui phaduna lalonbagi thaba asi tawbidanaba miyamda awareness piduna lakpani adubu ngasi phawba mafam kyada hui hatuna sabagi thawung lepa leitri mamangda senapati digi hui ahumrom phaduna purakpada dog protection society Manipur na kanba laikhrabani masi phawbada hui sanabagidama hui hatuna lalonbagi thabak satharakpa si lebak thibani loinana sengwa yauna lamdam misigi mafam kyada hui hatuna lalonbagi thabak sathariba miyoi amadi hotel singi report laire maramaduna hui hatuna lalonbagi thabak lepiyu karigumba makhatana hui hatuna sanaba lalonbagi thabak satharabadi police ki mateng lawduna sapsana thengnaragani haikhiba pawmusu makhatana phongdokhi makhasa tharakpoina topa pawamana disqualified taunaba president na taksinkhre haujuk delhi da lairiba hanagi minister CLP gi lusingba okram ibobina lusingba congress ki MLA singna congress ki MP taragani thoiga India ki president parliamentary secretary oina hapkiba Manipur ki MLA taragani thoi disqualification tawna taksin khre hairi Manipur ki BJP na lusing lebelenga asina MLA taragani thoi bo parliamentary secretary oina hapkiba du office of profit ki makhada disqualified tawna bi India ki president unaduna taksinana ba appointment ngaiduna lakhi appointment adu Rashtrapati Bhawana ngasi phangkhre loinana AICC gi Manipur in charge Bhattacharan Das yauna Congress ki team amana India ki president representation ama pisin ki ba representation aduda Congress ki MP Malik Arjun Kharge Amika Soni Bipender Singha Huda Zoiram Ramesh na singba yakhi o ibo bina lusingba Manipur ki Congress MLA team aduna Manipur Pradesh Congress Committee ki President Govidas Konthaujam na sign tawri issue sigi matangda AICC gi legal team senior advocate Kapil Sibal Abhishek Manu
Vivek Banba Amasum Parindra Hudana Singbaga Tanaduna Lakli Congress MLA Sing issue Siga Mari Lenina Manipur Governor Unanaba appointment Lowada Ras Bowen Gi Pokum Amata Pirak MLA Taraganito disqualification Gi case Governor na Hoki Pesay English Singaniga Kungi October Digi Taba Amata Pekatana Lakli Haikieba Palmusu Nazi Fongi Basi Fonksing Maruba Pawamo in Sufonaki Makasa Tarakpoina Topa Maruba Paukranamo Lampel Police na formal arrest of Cray say Sigi February Kungatreta Draki case Amaga Mari Lenina Farba Matung Impal Police Station Degi SI Amana Putokraga Mankibani Haiba Palelgi Mauloi Biles Degi Tongkakam Hawkip Allies Momong Ngang Police na Fagat Kibagalonina Ngasi Lampel Police na Amuk formal arrest of Cray Heidi Yamna Tazaninga Oiba Pau Likuna Mana Fundorak Padegi Matung ina Tongkakam Hawkip Lampel Police na FIR case Amaga Mari Lenana Ngarang Telpung Ani Makairom Tabada Paraba Matung Court Putolaga Ngasi Amuhana Police Station Asimaktada formal arrest Tokibani Heidi Panbaya Badi Kongkakam Hawkip Nantokibada Sienaba Impal Police Station Gi SI S Suras Kumar Police Surrender Tarokiba Golena Court na Mamang na Bail P Krabani Hainasu Paushina Makatana Fundorakli Office of the All Tribal Student Union Manipur Achumna Ngasi Thadorokiba press release ama mayamda share tawzige haibadi ngarang March kitang taragamatoi English nganiga kungamatoi Chief Minister gi Bangaloda State Government gi invitation na achum amasum Honorable Chief Minister gi marakta meeting ama pangtokhi amasum impending Autonomous District Council ADC election gi matangda discussion tawkiba ani gi marakta yasinaba puraktabana maram oiraduna decision ama laure madudi the August House of Assam General Assembly Urkul District decision ama laure madudi pungkun gamari ban tawgani haibadu ngasi tang taragani thoi midnight gi hauna banadu tawragani haina Information Secretary Achum Khaiminlet Dongel na sign taroga thadorakpa press release asinasu makhatana su fongdorakli aduga myam hojiko inadi pausi matang asai da loisinjarage aduga mam patoksa gi bisida sugiba lankiba yaros myam na pigani aduga anaubu I pau hek lebaga mayam na update piba ngamna bu hona jarake amasu myam gi wakhalonda video asi yengbiba loraba matungda soidana comment ama makatang drop tawbiramu haina Manipur top channel gi maikedi request tawjari Amasum yam state government na thokiba notice amagi matungina Manipur da thabal chongba abir tainaba amasum sport oiraga su football gumba ko Manipur da hena pamnaba sugumba sports item sing su pangthokpa yaroi haina warep lokibana maram oiraga mayam wokhalon da su kari lebibi habdu sodana comment box ta thambiramu haina channel sugi maketi request tawjari maja horinung daram phongi basi phong singdagi maroiba I pausing yariba makai nganna mayam da update piba ngamna phona jarake haujiko inadi kainarsi and thank you